Akashbani Imphal R.K.Gorani na pau pajari ahanbada maruiba pau Manipur Global Buyer and Seller Meet lising ani kun mga Rajapal Ajay Kumar Balan Imphal gi City Convention Center da hawdokre Malim gati mafam sing da pangthok na bagum Manipur da ngasi World Mental Health Day gi thorom pangthok li angang sing polio lena ati ngakthok na ba polio hidak pithak pagi thorom tha si tara ni thoi degi tara mari phawa chathagani amasung Bihar Vidhan Sabha Mikhal gi ahan batanga ki notification thokre Manipur Global Buyer and Seller Meet lising ani kun manga hauji Imphal gi City Convention Center da pangthokli thoromatu da saru yaraduna Rajapal Ajay Kumar Bhala na hai hauki besahi ani asida Manipur gi semilong ni pebam khara phagatpagi mamidi tare adu mainamak raija asida sel thongi pebam khara gi hena phagat hena bhona bagi tangai fadaba leiri mahang na hai ngasi hangdoliba stall sing asida phangliba problem sing asi miyamna leibada hena khudong chana ba chunaba mamalda fangani amada atai stall sing da yoliba raija asigi khutsa haibasing na putholiba problem sing asi phajabata natana akoibigi phibamda sohandaba amadi magud leba problem sing ni Rajapal na hai Global Buyer and Seller Summit serve as a powerful business convergence platform. Manipur's products, whether it's our handloom, handicrafts, or as I mentioned, you name a thing, we have it here. And leveraging our digital platforms, improved logistics. Rail line is halfway through. Work on the remaining components is through 1 or 2 tunnels to be getting connected, and then we have the rail line coming right up to Imphal. Our geographical location, of course, is a distinct advantage. We are closer to Southeast Asia, ASEAN nations. Act East policy is there to help us, and hopefully we recover from recent setbacks and get into process of marketing our products all across, including ASEAN nations. Directorate of Trade, Commerce and Industry, Manipur Industrial Development Corporation Limited, Manitkomasung, Manipur Chamber of Commerce and Industry, MCC ay napun sinduna numin ini pangthokadaba thorom asida kauna na saba polam singaw electronics ke pochai singi tongan ba stall sing hangli thorom Mr. Raj gi Additional Chief Secretary Anurag Bajpai am ate official singsu saruk yari Maling ate mafam sing da pangthok na bagu Manipur da ngasi World Mental Health Day gi thorom pangthokli sahi asi hiram di access to services mental health in catastrophes and emergency haibishini numit asida National Mental Health Program National Health Mission Manipur amasung Directorate of Health Services Manipur na sinduranga si Imphal pangthokli tharum da haksel amsu yaipe yumbal ki Commissioner cum Secretary Sri Suman Singh Hasel Director Dr. N Hemanta Kumar Singh Basar yari tharungi saruk amo ina ngasi ayuk khwainaban ima kaithel da mental health ki matang da miyambu hena khanghanaba street play am utki street play asi Thobal Bazar da sunga sinunthit utkani Tharungi saruk amo ina Kangla Gate gi Imphal gi Nambulen Fagba Mental Health Awareness Rally masat ki Numin ini khongchata Imphal lariba Nation People's Party NPP gi Nation President Konrad K Sangmana ngasi nungthil kangpupida chatuna seso sing amasung lanjin no lariba mi sing unagani tungda Sri Sangma Nagaland na chatkigani Sri Sangma nga Imphal thunglakibani mang hek thungnabaga seso sing lusing basing amasung Tampaki mafam kaya da lanjena duna lariba mi sing unaki unaba aduda Sri Sangmana lamdam asda santi amasung tangdu laitaba hanjilana bhona bada amaki dolna stakeholder punamaka thabak tawminagani haina phongdokhibani Angang sing polio lena dingak thokna ba polio hidak pithapki thorom thas ki tarani thoi ki taramri phawa chathagani ahuba numit asida botsing da pithakani aduga lemoriba numinini asidana yumthong changduna polio hidak pithakani Pokpa da ngarib angang de hawrga chahi manga phawi manung da leiba angang lak ahum lising tara truk chatruk umdra mathoi da polio hidak pithakna ba pandam thamli Raija gi yaipa yumbal amasung haksel bibhag amasung National Health Mission Manipur na mapung oiba thodang lawduna polio hidak pithapgi drive basi paikhatpani Imphal jila gi oina sub national immunization gi matangda mifam ama jila asigi Deputy Commissioner gi minute conference hall da ngarang pangthokre mifam aduda polio hidak mapung phane pithakna bagi matangda khanaki mifam asiga mai leinana jila asigi Deputy Commissioner Dr. Layal Lakpam Nebedita na hai polio hidak pithapgi thorom masi mapung phane pangthokna bagi damak haksel mai leinaba mi sing yauna aikoi puna thodang lominasi makna hai
Intensified pulse polio immunization program ase sahi khudingi satharapa program ni kogi health workers sing ade doctors sing asa workers sing anganwadi workers sing na lakpa matamda isa gi angang sing da khoida help support tawbinaba aina appeal tawjaningi public ta pulse polio immunization si matum disang sing na India gi immunization program amagi makhada satharapani so that to eradicate polio khara tawgre amohan halatta na bagi damakta pakhachaba program ni khoi district administration the public health sector sing sida work tawriba sing sida akhona support tawbiyu haidana ai appeal tawjagi Imphal जिला की पंचायत भवन नोमिनी चथरकपा कैपेसिटी प्रोग्राम ऑन इम्प्लीमेंटेशन ऑफ WDC प्रधानमंत्री कृषि संचय योजना 2.0 ngasi loisilagani thoromashida bibag asi akhang ai singna ningtham thada thagada mana masing amadi atei problem sing matang da wangangani Department of Transfusion Medicine RIM State Blood Transfusion Council Manipur State AIDS Control Society Max amadi Indian Red Cross Society Bisnupur branch na puna sinduna kumbi awang high school da idan tawbigi maram da miyam puna khangminabigi thoromama pangthokre Assam Rifles na Manipur ngamkai khulda lariba mafam sing hena sakol hanaba pandamda solar gi mateng dage mai pi bahore Chandel jila gi Indo Myanmar ngamkai dilaiba New Somtal khulda Assam Rifles na solar license khusinaki Corporate Social Responsibility Scheme makada solar ball lamp humdra mga khusinaki bani Kendra Vidyalay chakpi karong Manipur gi mairoi singda operation sindur gi matang hena khanganaba thoromama ngarang pangthokre thoromodu pangthop gi maroiba pandamdi mairoi singbu thaksi khasila henba amadi laibak asigidamak armed forces na kathokliba adu hena khanghanabani Raise ki veterinary amasuk animal husbandry bibhag ki makhada ngasi railway veterinary office na mobile veterinary office ka khosam naduna kairau bitrada sa sansing hida kapthokpi kem ama pangthokre thorom aduda sa sancha morom hida kapthokhi tabiriba pawasi Akash Bani Imphal dagini Bihar Vidhanasabha Mikhal Ahanma Tangkak notification thokre sit chani ni phum de leiba raija asigi Mikhal Tangkak ani thongna pangthokani Ahanba Tangkak bathang thagi tarukta sit chama kunma thoida thadanagani Mikhal asigi damak mirepse pisin bigi aroiba numit thas ki taratare ni ani suba Tangkak na November 13 da sit chama humdra ni thoida pangthokani Mikhal asi santi ona pangthona bagi damak official lak ni pan lesing yang kai hena sejindagadori masigi manungda polling personnel lak mari lesing yang kai humdoi Police official lak ani lising yang kai counting personnel lising ko nipan amsung micro observer lising tra nipan jauri Election Commission haidi ahanbo ina Bihar da Kendra chani ni puhumdoi makki general observer amamam haple masigi mathakta police observer kuntra nipan amasung expenditure observer humbutare chujinari Commission haple observer sing asi makoi Kendra sing da leiduna Rajya dal sing amasung mirep sing ga una duna makoi na mayuk nariba khudong chada sing adu khanagani Amaromda Sarkar Pairiba NDA amsu Birodi Grand Alliance ki marakta sit yenabigi matangda haujiksu laikhai tabangamdri India Med Bibhag na hairi Manipurian awangnupo Raja Singh Nagaland Assam Meghalaya Mizoram amsung Tripura ki mafam kyada ngasi akan manong sugani Bibhag asina makata na hai Andhra Pradesh Karnataka Kerala Mahe Orissa Puducherry amsung Karaikail dasu nong sugani Assam Guwahati da chathariba BWF World Junior Mixed Team Badminton Championship ke quarter final da Bharat na Korea bu maithiba pikre quarter final da mai pakiba sina competition asigi itihas da mixed double events da Bharat ki ahan batakman soidena maki fanglagani Bharat ke junior team ahan boyne itihas sem kiba sida MLA Thongam Biswajit na nungaiba phongdorakli South Korea ga sanakiba match adu da mai pakiba duna leibak asibu sauk thokpa pohalle Kuntra Suba Senior Women's National Football Championship for Raja Mata Jijabai Trophy ki match amada ngasi nungtil pung ahumda Manipur ga Uttar Pradesh ka sanagani Group B ki final round match ta Manipur na hauji phawda match ahum sanabada point mapan phangduna table ki makokta leidi Group D ki match amada hauji hakima mangda Haryana amasung Punjab sanabada Haryana na Punjab pu panjal taret ahumda thoikre hauji aroibada maroi pau amu hana Manipur Global Buyer and Seller Medicine ani kun manga Rajapal Ajay Kumar Bhala na Imphal gi City Convention Center da haudokre Maleng ate mafam sing da panghok na bagu Manipur da ngasi World Mental Health Day ki thorom pangthokli Angang sing polio lena di ngathok na ba polio hidak pithak pagi thorom tha sigi tarani thoidi ki ta mari phawo chathagani amasung Bihar Vidhan Sabha Mikhal ahan batangka ki notification thokre pauloi jari